नोंमगी मसा सोक्सिलक्प असुम असुम हेंजलक्लमी महाक फगलक्पगी आशा इउ उद्रे मरम असिना महाकी ममाना मचा अदुबु येंगजेदुना सोक्थरब मचा अदुगी फिबम मदुदा यामना वखल नुंगाइतना कपलमी राजुगी मपासु नाकल अमरोमदा यू थकलमदब राजुगी मपाना ngasiदी होटेल चंगदुना यू थक्तुना मचागी वखलदा अंगाव हाबदु ओइरमी यामना थवाई चाकना लेलमी मचानुपा राजुगी अवाबा चाइना खांगदुना कपतुना लेरिबा मोंग मतौदु लोना मनिंगदगी ममाना येंगलमी मचागी मतौ उदु उबदा ममा अदुसु कपलमी वखल यामना नुंगाइतना मचागी मनाकता जंगसिनदुना मचा अदुबु थेमलमी इचा करिसु तौरोय वारुनु हाइदुना मचाबु पुनिंग थगोलमी मचा अदुना खांगबा वारी इमा हाइना कपलमी असा लैत्रबैना कनागे सादमु हिंखिदोइनो अई हुजिक असामता लैत्रे नुबी काले थोरोसदि याम थुनलाव कहीं भी मोह नंग बोल मैंने सुनता होगा लेरे दिया यार रोई मी नंग पापुं का एक सुकन ना है ना री बनी पालम ना पूना बाहर ना sana tu macam tahu lagi mana kemana yang mengam tu no ni papung lama le nggak tahu lagi mau kau ni papung na tahu mini sibu sa sih pipam masih ka papung na tahu lagi mau tahu sih ka ay bukan ni hingwari beno hingera ay khangde ay su ay asama tahu sih udre ay ngono wam tu nggak kano ay su noi tahu pa yana zaman nama na sa nungai layo ay su lagi tahu pa kayaknya meni tahu tu sibu, wali sana masuk ada. Mai tu mama tu mangga lagi mi. Karino, karam na noy ni hingga dah sibu, ya alas tadre. Saat sih mata tahu sini, apa ama ki mata tahu ne? Ay ko kalau ini ngau re mi. Papa, ay puk thal lewa, ay thaba kera sulai ba. Adu hagola magi ko. Hoi chalo, ipa di jauh ki ya. Au ni. Chalo lo sanjaru lah. Mai papung kari kari hapjar oge, lo ni lady ko insang su. Au ni memang orang kisah dong no. Jangan tu cak tu kerap terus. Saya budi saya hubung mau papung horen me am jasa laga warin me am tahu ni. Hapa ke. Oh, sidalere. Saya lah ambah hando. Magi sih. Ay, thak lagi sih. Ay to pom khang dre. Ko sengau le. Sa sigi matau sisu ngeng mangam te. Phana sauning la basu. Ay gidi cha ni. Ay ko sengau le. Mai papung sida phamning sida ne. Ay unta hayau ki. Wali sana basu phang dre hendakti. Amarom da tombana saurabasum mahakidi hek poksaba machanina fatrabasum wakaldadi nungaitaba nungsiba amadi phawribanina mahak yum yolagi haina phaw khalami mahakki nupina manakta changsilakpada mahak yamna sauduna wamta ngangdabida lerami Karino mai papung adumai sum tawla lera gahro sa se siba ngar siro ay yeng bangam dre chagi matau se yengdabaro mabo tumina thambro mala yengboda natro aigi leijaramba low lanthum punamak loiredana isana thoramba gari du phaw yonkre hujik officer pata khong na ni chalise office ki su loan pumandana karim tolok haire inthin waina phangdre hujik yongada bhai bu yum sida ngai re adu mai papung ichagi thawai kan mana patro manchang sing de amuk lepsal basu yai ai isagi matau si yeng mangam te ai tumina lai thokun nate khalli banai su ai saram tau naru ki asigi aina call mai meeting ase thok phadana tausi koi pun hingina si haidana haidana ko ne Saya kainom ta haijage ba. kai daura Sar unani na nupa ma lawe. o ai meeting loi ga daura phamal lamo Pani sar. aina haidi basini koi punna thaba si phadana tongmina si haidana ko ni asigi ni meeting lu silasi ko sana sa thabak tongnaru ro Sar meeting kan tauri loi ka daure atang ngai biro. Hoi. Sar na sango hai re. Sar amuta sangjar ke. tomba chango udabu kuiren he phamo kari lerage tha jana lai sibo nacha nupa du na aina tai khara farabro Sar pagalak padila dana no no shop henjale. Ai su tafong khangdre. as adu di nungaite he kari no ne Ado sar gi mafam da kinum tai jaga dana lakli ban. kari haining libo no nangbo Ai isagi layeng na bo na bada laijaramba manchang loina loikre yon bada
ꯑꯗꯣ ꯃꯁꯥꯁꯤꯁꯨ ꯏꯐ ꯐꯒꯠꯂꯛꯇꯕꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯑꯣꯏꯅ ꯄꯨꯔꯒ ꯌꯦꯡꯉꯁꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯩ ꯋꯥꯐꯝꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯣ ꯍꯥꯏꯌꯨꯅꯦ ꯗꯣꯡ ꯗꯣꯡ. ꯁꯥꯔ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯌꯨꯝꯗꯨ ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯣ ꯌꯨꯝꯗꯣ ꯁꯥꯔꯅ ꯈꯔ ꯂꯧꯕꯤꯍꯧꯔꯣꯅ ꯍꯥꯏꯒꯦꯅ ꯂꯥꯛꯆꯕꯅꯤ. ꯌꯨꯝꯗ ꯌꯣꯟꯊꯣꯛꯑꯒ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯣ ꯉꯥꯎꯔꯕ꯭ꯔꯣ? ꯁꯥꯔ ꯑꯩ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯦ ꯁꯤ ꯅꯠꯇꯅ ꯆꯥꯛ ꯀꯟꯕꯒꯤ ꯄꯥꯝꯕꯩ ꯑꯝꯇ ꯂꯩꯇ꯭ꯔꯦ. ꯑꯗꯨꯁꯨ ꯆꯨꯝꯃꯤꯕꯅꯤꯅꯦ ꯑꯃꯨꯛ. ꯑꯗꯣ ꯅꯪꯕꯨ ꯁꯦꯜꯕꯨ ꯀꯌꯥꯝ ꯄꯥꯝꯃꯤꯅꯣ? ꯁꯥꯔ ꯀ꯭ꯔꯣꯔ 5 ꯈꯛꯇꯪ ꯄꯥꯝꯃꯦ. ꯐꯔꯦꯁꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯂꯩꯕ ꯅꯠꯇꯦ. ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯂꯣꯏꯅ ꯄꯤꯊꯣꯛꯈꯤꯕꯗ. ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯅꯗꯕꯤꯗꯅꯦ ꯃꯔꯤ ꯂꯧꯔꯣ. ꯃꯔꯤꯗꯨꯁꯨ ꯑꯩ ꯃꯤꯉꯣꯟꯗꯒꯤ ꯂꯧꯒꯗꯧꯔꯤꯕꯅꯤ. ꯃꯔꯤꯗꯤ ꯈꯤꯇꯪ ꯋꯥꯠꯃꯜꯂꯦ ꯁꯥꯔ ꯈꯤꯇꯪ ꯍꯥꯞꯄꯤꯌꯨ. ꯍꯣ ꯌꯥꯔꯦꯁꯦ ꯃꯌꯥꯝ ꯉꯥꯡꯅꯔꯔꯣꯏꯁꯤ ꯃꯔꯤꯗꯣ ꯑꯗꯨꯝ ꯑꯣꯏꯔꯣ. ꯑꯩꯁꯨꯅꯦ ꯅꯪꯒꯤ ꯅꯇꯧꯗꯣ ꯅꯨꯡꯉꯥꯏꯇꯦ. ꯐꯔꯦ ꯁꯥꯔ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯔꯤꯗꯨ ꯄꯤꯕꯤꯔꯣ. ꯅꯪꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯀꯅꯤ ꯍꯥꯏꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯁꯥꯔꯅꯕꯨ ꯁꯦꯜꯗꯣ ꯑꯗꯨꯝ ꯄꯤꯕꯤꯔꯕꯗꯤ ꯍꯌꯦꯡꯃꯛ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤ. ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯂꯧꯔꯣꯀꯣ. ꯍꯣꯏ ꯁꯥꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ. ꯌꯧꯔꯣ ꯌꯧꯔꯣ. ꯁꯦꯜ ꯄꯥꯏꯕꯗ ꯍꯥꯏꯅꯔꯝꯂꯤꯕ ꯑꯉꯥꯡꯅꯤꯅꯤ. ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯤꯗ. ꯁꯤꯅꯤ ꯃꯆꯥ ꯐꯠꯇꯕ ꯌꯥꯎꯕꯗ ꯄꯨꯡꯃꯥꯡ ꯃꯥꯡꯉꯤ ꯄꯨꯡꯇꯨꯝ ꯇꯨꯝꯃꯤ ꯍꯥꯏꯅꯔꯤꯕꯁꯦ. ꯃꯃꯥ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯇꯧꯔꯤꯕꯅꯣ ꯅꯪꯒꯤꯗꯨꯕꯨ? ꯃꯣꯏ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯔꯁꯤ ꯍꯥꯏꯗꯅ ꯀꯥꯡꯁꯣꯏ ꯊꯣꯡꯒꯦ ꯇꯧꯔꯤ. ꯐꯔꯦ ꯐꯔꯦ ꯂꯣꯏꯁꯤꯜꯂꯣ. ꯑꯩꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯋꯥꯀꯤꯡ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯌꯥꯝ ꯂꯥꯞꯅꯗꯤ ꯆꯠꯄꯤꯈ꯭ꯔꯅꯨꯀꯣ ꯆꯥꯛꯁꯤ ꯂꯣꯏꯒꯗꯧꯔꯕꯅꯤ. ꯍꯣꯏ ꯍꯣꯏ ꯌꯥꯝ ꯂꯥꯞꯄꯣꯏꯗ ꯁ꯭ꯋꯥꯏꯐꯥꯎꯇꯅꯤ. ꯃꯃꯥ ꯇꯥꯕ꯭ꯔꯅꯦꯍꯦ? ꯂꯩꯇꯦꯅꯦ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯕꯅꯣ ꯃꯣꯏꯕꯨ? ꯏꯕꯨꯡꯉꯣꯒꯤ ꯀꯥꯗꯒ ꯂꯩꯔꯤ ꯖꯥꯠꯂꯥ? ꯑꯩ ꯆꯪꯂꯒ ꯑꯝꯇ ꯌꯦꯡꯂꯨꯈꯤꯒꯦ. ꯏꯕꯨꯡꯉꯣꯁꯨ ꯂꯩꯇꯦꯅꯦ ꯃꯃꯥꯁꯨ ꯂꯩꯇꯦ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯤꯕꯅꯣ ꯃꯣꯏꯕꯨ? ꯄꯨꯟꯅ ꯍꯧꯅꯔꯒ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ? ꯃꯁꯥ ꯉꯝꯗꯕ ꯑꯉꯥꯡꯗꯨꯕꯨ ꯄꯨꯔꯒ. ꯐꯣꯟ ꯑꯝꯇ ꯇꯧꯒꯦ. 이봉호 원장님, ꯅꯆꯥꯅꯨꯄꯥ ꯑꯐꯕ ꯑꯃ ꯐꯪꯕꯗꯒꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯦꯗꯅ. ꯇꯥꯗ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩꯅ ꯇꯥꯟꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯐꯩ. ꯑꯁꯤꯃꯛꯅ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯕ ꯉꯝꯖꯔꯤꯕꯅꯤ ꯇꯥꯗ. ꯌꯥꯝ ꯂꯥꯞꯅ ꯈꯥꯗꯤ ꯆꯠꯂꯔꯣꯏꯁꯤ. ꯁ꯭ꯋꯥꯏ ꯐꯥꯎꯗ ꯆꯠꯂꯒ ꯍꯜꯂꯛꯑꯁꯤꯀꯣ. ꯍꯣꯏ ꯇꯥꯗ ꯌꯥꯝ ꯂꯥꯞꯅ ꯆꯠꯂꯔꯣꯏꯁꯤ. ꯁꯤꯁꯤ ꯑꯝꯇ ꯂꯣꯏꯁꯟꯒꯦ ꯇꯧꯕꯁꯤ ꯉꯝꯃꯣꯏꯗꯣꯔꯤꯕ ꯈꯪꯗꯦ. ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥ ꯃꯪꯒꯤꯅꯤꯅꯦ. ꯀꯩꯗꯧꯔꯖꯥꯠꯅꯣ? ꯍꯜꯂꯣ ꯃꯥꯃꯥ ꯀꯩ ꯂꯩꯔꯒꯦ? ꯅꯪ ꯄꯥꯕꯨꯡꯗꯣ ꯒꯥꯔꯤꯅ ꯊꯦꯡꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦꯅꯦꯍꯦ. ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯅꯣ ꯃꯥꯃꯥ? ꯕꯖꯥꯔꯒꯤ ꯍꯣꯁꯄꯤꯇꯥꯜ. ꯍꯣꯏ ꯂꯥꯛꯑꯒꯦ. ꯇꯣꯝꯕ ꯑꯝꯇ ꯆꯪꯉꯣ ꯍꯣꯏ. ꯁꯥꯔ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯒꯥꯔꯤꯅ ꯊꯦꯡꯉꯦ ꯍꯥꯏꯅꯦ. ꯆꯠꯂꯣ ꯒꯥꯔꯤ ꯊꯧꯗꯣꯛ ꯆꯠꯁꯤ. 이마기 뭐 이마디 망제래다나. ꯆꯥꯛ ꯐꯤꯕꯝꯁꯦ ꯎꯕꯗ 이마 ꯂꯩꯕ ꯉꯝꯗ꯭ꯔꯦ. ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ. ꯍꯧꯖꯤꯛ ꯒꯥꯔꯤꯅ ꯊꯦꯡꯕꯗꯒꯤ ꯑꯍꯜ ꯑꯃ ꯄꯨꯈꯠꯂꯛꯄꯗꯣ ꯃꯥꯒꯤ ꯔꯨꯝꯁꯤ ꯀꯥꯏꯋꯥꯏꯗ ꯂꯩꯔꯤꯅꯣ? ꯑꯗꯨꯗꯤ ꯔꯨꯝ ꯅꯝꯕꯔ 3ꯗ ꯂꯩꯕꯅꯤ. ꯃꯥꯃꯥ ꯁꯤ ꯂꯩꯔꯤ. ꯃꯥꯃꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯅꯪ ꯄꯥꯕꯨꯡꯒ ꯑꯩꯒ ꯋꯥꯀꯤꯡ ꯆꯠꯂꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯒꯥꯔꯤ ꯑꯃꯅ ꯊꯦꯡꯉꯛꯄꯅꯤꯅꯦꯍꯦ. ꯃꯅꯨꯡꯗ ꯂꯩꯔꯤꯕꯅꯤ ꯐꯣꯠꯂꯤꯕꯅꯤ. ꯑꯩ ꯌꯦꯡꯕ ꯉꯝꯗꯗꯅ ꯊꯣꯛꯂꯛꯂꯤꯕꯅꯤ. ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ. ꯐꯣꯠꯇ꯭ꯔꯕꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ. ꯑꯗꯨꯗ ꯈꯤꯇꯪ ꯊꯨꯅ ꯐꯒꯠꯅꯕ ꯍꯥꯏꯗꯅ ꯐꯣꯠꯄꯅꯤ. 이봉호 ꯗꯣꯛꯇꯔ 나그래헤 ꯑꯩꯗꯤꯅꯦ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏꯅꯦꯍꯦ ꯑꯅꯥꯕ ꯆꯩꯅꯥꯁꯦ ꯈꯥꯡꯕ ꯉꯝꯗꯦ 나그래네. ꯄꯥꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯁꯥꯔꯒꯤ ꯄꯥꯕꯨꯡ ꯑꯣꯏꯕꯤꯗꯣꯏꯔꯣ? ꯃꯥꯅꯦ ꯗꯣꯛꯇꯔ ꯑꯩꯒꯤ ꯄꯥꯕꯨꯡꯅꯤ. ꯄꯥꯕꯨꯡꯒꯤ ꯐꯤꯕꯝꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯁꯥꯔ ꯀꯩꯁꯨ ꯄꯥꯈꯠꯄꯤꯔꯨꯅꯨꯗ. ꯌꯥꯝꯅ ꯀꯟꯅ ꯁꯣꯛꯄ ꯅꯠꯇꯦ. ꯐꯣꯠꯇ꯭ꯔꯕꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ. ꯑꯗꯨꯗ ꯈꯤꯇꯪ ꯊꯨꯅ ꯐꯅꯕ ꯍꯥꯏꯗꯅ ꯃꯐꯝ 3ꯇꯪ ꯐꯣꯠꯂꯦ. ꯑꯇꯩꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ. ꯃꯣꯂꯣꯝ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯝ ꯐꯔꯅꯤꯗ. ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯥꯈꯠꯄꯤꯔꯨꯅꯨꯗ ꯁꯥꯔ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ. ꯑꯩꯗꯤ ꯄꯥꯈꯠꯄꯗꯕ. ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ ꯁꯥꯔ. ꯑꯗꯨꯝ ꯍꯟꯕꯤꯔꯣ ꯌꯥꯔꯅꯤ. ꯄꯥꯕꯨꯡꯁꯤꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡꯁꯦ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯆꯥꯕꯤꯌꯨ. ꯑꯗꯨꯒ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯂꯥꯛꯄꯤꯌꯨ. ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯍꯟꯕꯤꯔꯣ ꯌꯥꯔꯅꯤ. 이봉호 나디 나이헤. ꯔꯥꯖꯨꯒꯤ ꯃꯄꯥꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯃꯅꯨꯡ ꯆꯪꯗꯕꯤꯗ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ. ꯃꯣꯏ ꯄꯥꯕꯨꯡꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦꯃꯤ. ꯔꯥꯖꯨꯒꯤ ꯃꯄꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄꯗ ꯃꯃꯥꯅ ꯁꯥꯎꯅ ꯆꯩꯔꯝꯃꯤ. ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯥꯒꯤ ꯐꯤꯕꯝꯁꯤꯕꯨ?
ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ. ꯑꯥꯗ ꯆꯠꯄꯒꯤ ꯋꯥꯐꯝꯗꯣ ꯍꯧꯖꯤꯛ ꯆꯠꯂꯅꯤ. ꯂꯣꯏꯁꯤꯜꯂꯨꯔꯣ. ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯅꯤ ꯍꯥꯏꯕꯗ ꯔꯥꯖꯨꯒꯤ ꯃꯃꯥ ꯍꯔꯥꯎꯔꯝꯃꯤ. ꯈꯝꯕꯒꯤ ꯁ꯭ꯀꯣꯠ ꯑꯣ ꯀꯔꯤꯑꯣ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯉꯁꯥꯏ ꯒꯥꯔꯤ ꯊꯧꯔꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ. ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤ ꯅꯪꯕꯨ. ꯒꯥꯔꯤꯒ ꯊꯧꯔꯤꯗꯨꯕꯨ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯌꯥꯕ꯭ꯔꯣ? ꯁꯥꯔ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯒꯥꯔꯤꯅꯤ. ꯑꯩꯅ ꯉꯥꯛꯇꯪ ꯋꯥꯏꯔꯒ ꯊꯧꯔꯛꯄꯅꯤ. ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯐꯣꯟ ꯑꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯁꯣꯏꯈꯤꯕꯅꯤ. ꯌꯥꯝ ꯀꯟꯅ ꯁꯣꯛꯍꯧꯗꯕꯒꯤꯗꯤ ꯐꯔꯦ. ꯀꯟꯅ ꯁꯣꯛꯑꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯇꯨꯡꯗꯅꯦ ꯒꯥꯔꯤ ꯊꯧꯕꯗ ꯐꯣꯟ ꯄꯥꯏꯕ ꯌꯥꯗꯦ. ꯆꯠꯂꯣ ꯆꯠꯂꯣ. ꯍꯣꯏ ꯁꯥꯔ, ꯑꯩ ꯄꯥꯏꯖꯔꯔꯣꯏ. ꯍꯜꯂꯣ ꯌꯥꯔꯦ. ꯍꯣꯏ ꯁꯥꯔ. ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯆꯥꯁꯤꯗꯤꯅꯦ ꯈꯔ ꯈꯥꯡꯉꯣ. ꯀꯩꯁꯨ ꯇꯧꯔꯔꯣꯏ. ꯍꯧꯖꯤꯛꯇꯤꯅꯦ ꯆꯥ ꯐꯔꯗꯕꯅꯤ. ꯔꯥꯖꯨꯒꯤ ꯃꯄꯥꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯥꯏ ꯖꯒꯥꯗ ꯇꯧꯔꯤꯅꯣ ꯄꯥꯕꯨꯡ? ꯑꯁ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒ ꯅꯪ ꯈꯨꯔꯥ ꯆꯥꯎꯕꯟ ꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯑꯗꯨꯋꯥꯏꯗꯅꯤꯅꯦꯍꯦ. ꯑꯁ, ꯑꯩꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯨꯔꯕꯅꯤꯅꯦꯍꯦ ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯁꯤ ꯂꯣꯡꯅ ꯇꯥꯈꯤꯕꯗꯨꯗ. ꯑꯗꯣ ꯁꯥꯔ, ꯉꯁꯥꯏ ꯑꯉꯥꯡꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯃꯥ ꯃꯄꯥ ꯀꯧꯔꯒ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯒꯗꯕꯗꯨꯕꯨ. ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁꯁꯨ ꯄꯥꯏꯔꯝꯃꯣꯏ. ꯁꯣꯏꯅꯤꯡꯕ ꯃꯤꯕꯨ ꯀꯅꯥ ꯌꯥꯎꯒꯦꯅꯦ ꯇꯣꯝꯕꯥ? ꯃꯥꯁꯨ ꯇꯧꯅꯤꯡꯅ ꯇꯧꯕꯗꯤ ꯅꯠꯇꯦ. ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯌꯥꯝ ꯀꯟꯅ ꯁꯣꯛꯇꯕꯗꯨꯗ ꯑꯗꯨꯝ ꯆꯠꯂꯣꯅ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯕꯅꯤꯗ. ꯑꯁ ꯇꯧꯗ꯭ꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ. ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ? ꯌꯥꯝ ꯀꯨꯏꯔꯕꯁꯤꯕꯣ? ꯌꯥꯝ ꯂꯥꯞꯅ ꯆꯠꯂꯣꯏꯅ ꯍꯥꯏꯔꯝꯃꯒ ꯀꯗꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯕꯅꯣꯃꯤ? ꯄꯨꯡꯁꯤꯁꯨ ꯊꯦꯡꯕꯗ ꯂꯣꯏꯔꯦ.